अहानबदा मरु ओइबा पाव खोइजुमान ताबी अमदी चाइरेन मांगजिंगदा ngarang ahingdagi ngasi ayuk fawba kugi khulai paiba singa nomai kapnakhre Chief Minister na lamdam asigi intellectual sing amadi lenga ki official sing unaduna wata nakhre Imphal Dimapur lambi paringda chathariba pung 34 gi total shutdown manungda miyamna lambi da tholoktunga gari thingbagi thabak chathari MLA ahumna saruk yaduna Chuachampur da miyam gi oiba mifam ama pangthoktuna Kuki Jo Singh Manipur dagi total separation tanaba achetwa firep lokre amadi ngarang ahing singjamai amadi kwakathel maikeida lanfam gamana khre ahing nongyai fawbada RAF amadi police na miyam tan khainaba tear gas cell kya kapre Miding tabiriba singbu loitongbam PRIYENTA na taram nokchari hauzik paw sandokna pizari hauzik lamdam asida thokliba irang asigi matangda Manipur lengakna lokholakpa khongthanggi saruk ama oina ngarang nimidang Chief Minister N Biren na thobu oiduna lamdam asigi intellectual sing university ki akhang ahai amade Manipur lengaki official singa tongan bapungfamda unaduna lamdam asida santi hanjilhanbagi matangda kupna wakhana khre hairi Chief Minister Office da pangthokiba mifam aduda ahan boina lamdam asigi intellectual sing university gi akhang ahai sing unaduna makhoi gi pautak sing lokhe Chief Minister gi maikai dagi su mifam aduda saruk yakiba singbu thagatpa phongdokkibaga loinana makhata na pautak sing bibinaba appeal tawki haire tungda Manipur lenga ki Chief Secretary Advisor Manipur Police ki DGP amadi senior police official sing yauba mifam amasu pangthoktuna lamdam asida santi hanjil hannaba laukhat payaba thabak thoram sing laukhatnabasu watana khre haire Kendra gi manung chanba Charen Manjin amadi Khoizuman Tabida ngarang numidangdagi ngasi ayuk pung 5 henba fawba kuki khulai paiba singa khunsing agliba khunja sing amadi Manipur Police Commando gi apunba kangbuga khuthongna khre hairi ngarang numidang pung 8 lom taba matamdagi kuki khulai paiba su chana riba lalobana Charen Mangjingi makha thangba sarukta leiba chingdagi kumtharaklaga maitei khuntamna ahanbada bom ahum kapsinduna landaraklaba matung leptana nongmai kapsilakhebani hairi Kuki khulai paiba singna kapsilakiba bom adu maitei khusing roba ngamdana chungyada pokaikhe madugi matungda nongmai kapsilakpadagi khungagliba khunja singnaso handuna nongmai round kaya khara kapkhe tanja aduda Khoizuman Tabi maning chingdagi su kuki khulai paiba singna laingaubi amadi Khoizuman Tabi khultamna nongmai leptana kapsilakpadagi Manipur Police ki commando gi kangbuna handuna maikai animakta numidang pung 10 henba fawbada khuthoknakhe khuthokna baduda asok apal amatta yaukhibadi laite Maikai animakta khuthoknabagi thodok adu thokraba matung nongyai matung pung amaga minute kunrom taba matamda amuk hanna kugi khulai paiba singna nongmai kapsin ba horakpadagi maikai animakta matat oina ngasi ayuk pung 5 taba fawbada maikai anida khuthoknakhe ngasi ayuk Khoizuman Tabi amadi Charen Mangjingi akoibada ahenba security force sing thongjilakpaga loinana kugi khulai paiba sing takthoknaba sem sakre hairi Khoizuman Tabi gi khunja singna phongdorakpagi matung innade Central Force ki maikai dagi khunja singda maikai ani gi marakta khut hanna tharakpa maikai aduna maralai haina logani amadi makhoi gi mathakta khut thagani haina phongdoklamba leibana khunja singna khungakchabana tana koki khul singda landaba leite ngarang su kuki khilai paiba singna hana landarakpana khunja singna isangak thokchanaba khut hankhibani haina phongdorakle
Committee on Tribal Unity Sadar Hills Kangpokpina tha asigi tara taruki ahing nongyai National Highway number 2 Imphal Dimapur lambi paringda chatharakiba punghum futara ni thoigi total shutdown so mapung fana chathari punghum futara ni thoigi total shutdown namaram oiraga lambi paring asidagi makhal amatagi gari sing chenkide lambi paring asigi tongan mafam singda total shutdown sogot singna lambi da thoktuna lambi thingbagi thabak chathari Dukan sing thong lon ki kaithel kana khide lanai amadi lenga ki loisang singsu thong lon ki adum oinamak medical service khaktamak komthoki Khongjang asiga mari leinana kotu gi general secretary Lanminlun Singsit na haiki haujik changsiliba khongjang asigi matangda center lengakna athubada meeting changadabani center lenga ki maikeidagi kuki jo singna khundariba manung hanjunba khul singda central forcing mapungfana ngak senliba asi taram noi loinana political solution ama puraknaba center lengakna KNO gi mihut singna tha asigi kuntarukta unaduna wari sanagadoriba asina kuki jo community gi oina solution ama purakani haibagi achet pathajabalai haiki midnight of July 19th, and Committee on Tribal Unity expressed our satisfaction to the central government timely intervention by deploying all center forces in the peripheral areas of the Kukizo villages, and also appreciate for pursuing the Kukizo political talks with the representatives UPF and KNO on the 26th of this month. And we hope that the central government will address the issues. Lamda masida thokliba irang laksinaba amadi mahausagi punsida hanjel hanaba Manipur lengakna kanna honaringai cherakta N Biren naluchingba lengak asida yauriba MLA ahumna saruk yaduna ngarang Churchampurda miyamgi oiba mifam ama pangthokibada mifam aduna Kuki Jo Singh Manipurdagi total separation tanaba achetpa phirep laukhre hari BJP की MLA चिनलुनथांग KPA की MLA लेजामांग हाउकिप अमदी ZDU की MLA ngursang sanate saruk yaduna मखोई की ओइना अपाम सिंह अमदी मखोइना यूनियन होम मिनिस्टर दा तक्सिन की वाफम सिंह मिफम अदुदा थमकी हारी मिफम अदुदा सरuk याकिबा चिनलुथांग सिंघाट असेंबली कॉन्स्टिट्युएंसी की MLA नि अदुगा लेजामांग हाउकिपना हेंगलेब ST की MLA नि मखोई अनि BJP अमदी KPA की टिकट मिखल दा माई पाखिबने ngursang sanatena JDU gi MLA oina ngakpigani JDU gi MLA oina tipai mu kendra dagi mai paklakhibani mifam aduda saruk yakhiba MLA ahum aduna hojik Kuki Jo Singh na taliba total separation gi ihau asida makoina hojik pairiba fam ase thadokpada akiba leite miyam na pamlabadi amadi mathau tarabadi akiba leitana MLA gi fam thadokani haina fongdoki hairi Mifam aduda ITLF ki maikaidagi su Kuki Jo MLA tarana Manipurdagi tokai tabada ayaba pire central government da su chapchaba report pikhatlagani haina fongdoki hari Kumbida laiba club sing amadi Mairabai Bilup Singhi Apunba Lup ama oiriba Unified Peace Coordinating Committee Kumbina Sinduna M Lucy Mihat Kandem Tawi haina wakat mifam ama famkre Kumbi Apunba Mairabai Bilup ki Secretary N Roma Batina Fongdok kibada M Lucy Maringi Mihat Yaningde Lengak na Janaba Mihat Pasing Chairak Piyu Maring Furup asi Meitei Furup ka hominaba Tana Thanaba Yadraba I Mari Oiba Yelhomi Furup ni Matungda Yeknabana Kanano Ichil Inauna Kanano Kanthaminase I Masel Furup Masel gi Imunai Mutadana Bahona Minase Lucy Maringi Imungi Awabada Amadi Maring Furup ki Awabada Su Kumbi Miyam na Saruk Yazari Haike Aikoi masel gi marakta I masel gi marakta khulai thaduna misam praja khangdana yekna ba masak khangdana aikoi masenda khuk tharakno mase lamdam masomda lairiba ima ibel amadi Isil in our club organization khuding angna thamoi so I yelau mi dagi aikoi ingna chikna leminara klaba group masak khangbiu I masel gi oiba I masel masak khangdana khuk tharakpa si aikoi lairiba khunai asina thamoi sokna warawi Wakat mifam aduda M Lucy Maringi Thawaina Lairam Lenda ingna chikna lairunaba minute ama tumina leptuna ikai khumnaba utke Lucy Mihat Yaningde Mihat Pamioi Chairak Piyu haina kholau kya su lauke
ngarang numidang pung 10 rom tarakpa matamda singjamai amadi Kwakeithel maikaida lanfamga chap manaki miyamna changsilakhiba ihau laksinaba honabada nongyai matung pung 12 henba fawba RAF amadi police ki kangbuna masing yamlaba tear gas cell sing kapki singjamai maikai gi oina ngarang thawai mirena sinduna ima singna siam unaba lakhiba masing yamlaba ima singna singjamai traffic point manakta thattuna thamkhibadagi ima sing aduna numidangi pung 10 taramdai fawba mafam aduda famjinduna laikhe numidangi pung 10 ga minute 10 rom tarakpa matamda RAF amadi Manipur police ki kangbuna famduna lairiba ima sing aduda mokbom langshinduna amadi tear gas kapsinduna miyam adu tankhai thaudok aduda ima ahum soktuna laikanaki miyam adu tankhai khraba matungda singjamai chinga makha amadi singjamai bazar maikeidagi miyamna thomjilakpadagi RAF amadi police ki kangbuna miyam adu tankhaina ba honabada nongyai matung pung 12 henba fawba miyam ga muknaki Kwakeithel maikeidesu ngarang numidang pung 10 rom taba matamda Chorchampur maikeidagi haigalakhiba Manipur police ki IG Kavit yauna miyoi ahumna tongliba car ama miyamna Kwakeithel Tidim ground mapada khamna ba khanganbada khamlamdana thaukhibadagi miyamna tanaraba matung Kwakeithel bazar da fakhi maduda khoisaunaraba miyamna karigidamak gari khamdribano haina irang haurakpaga loinana gari thugaiba amadi maithabagi thabak chathakibani hairi Miyamgi irang adu laksinaba honabada Manipur Police Commando gi kangbunaso tear gas cell sing kapki amadi Manipur Police ki makok thongba official sing mafam aduda laktuna yingsin kipaga loinana fire service ki kangbusu laktuna mai chakliba gari adu muthatki Police na thaudok thokfam dagi gari mai thaba aduda chenabani haiba miyoi kharasu fagatki thaudok adu thokraba matung amuk hanna miyamna irang haurakpadagi police na numidang athengba fawba miyam gamukna ki haire Hauzik USA da World Championship amadi Asian Games ki damakta practice tawduna lairibi Olympic medalist Saikhom Mirabai Januna mahaki social media account ke hauzik mahaki pongnafam lamdam Manipur da amuk hanna ingtappa puraknaba India ki Prime Minister Narendra Modi amasung Home Minister Amit Shah da appeal tawrakle Mirabai na hauzik thokliba irang asina sanaroi kaya championship sing ki damakta practice tawba yadana lairi school chatliba ngang sing chattana leiba asina achauba chaitheng oire irang asina yum kaya punsi kaya amang ata thokre tha ahum phazil aglaba fawba hauzik fawba lepa leitana chathaduna lairiba irang ase sangdaina ba puraktuna mahaki poknafam lamdam ase hanagi punsida hanjil halakna ba mahakna Government of India da appeal tawrakle सभी को नमस्ते। मणिपुर में अभी चल रही लड़ाई 3 महीने होने वाला है, अभी तक शांति नहीं ला पा रही है। ये लड़ाई की वजह से काफी प्लेयर्स को ट्रेनिंग नहीं कर पा रही है और स्टूडेंट को पढ़ाई में डिस्टर्ब हो रही है, जा चुकी है और बहुत सारे घर जल चुके हैं। मणिपुर में मेरा घर है। फिलहाल मैं अभी यूएसए में हूँ। आने वाली वर्ल्ड चैंपियनशिप और एशियन गेम्स के लिए तैयारी कर रही हूँ। मैं मणिपुर में नहीं हूँ, फिर भी सोचती हूँ, देखती हूँ कि कब खत्म होगी ये लड़ाई। मैं अपील करना चाहूँगी कि हमारी प्राइम मिनिस्टर जी और होम मिनिस्टर जी को जो लड़ाई चल रही है उसको जल्दी से जल्दी ठीक करे
और मणिपुर की सभी प्रजा को बचा लीजिए और मणिपुर की पहले जैसे शांति जो है वो लाइए। धन्यवाद। उरीपोक नावरेमथोंग सिंधुना ngasi साइखोम सुबोल मिसीगा मरी लेनना नावरेमथोंग दा वाकत मिफम फमखरे मिफम अदुदा सुबोल गी मिहात यानिंगदे लुसी मिसी यानिंगदे हाइबा खोलाउ सिंग लाउखे वाकत मिफम अदुदा सरुक याखिबे सिंगना ईगी लमन ईना सिंगबा मणिपुर गी लम मचेत अमता मिदोप त पिरोय मणिपुर दगी एआर लौथोकपा अमदी कुकी लालौलुप खरदा चनरिबा सु लौथोउ हाइना इबा प्ले कार्ड सिंग सिजनखे ngasi वाकत मिफम अदुदा सरुक याखिबी इमा अमना हौजिक मणिपुर दा मियामना पेंदबगी खोलाउ कया लाउरिबसे सेंट्रल अमदी मणिपुर गवर्नमेंट ना ताबिदे मणिपुर दा शांति हंजलकना बा लेंगाक ना कनबा थबक लौखतपियु हाइबा यावना वाफम कयासु फोंदोके अखोइगी हुजिक मणिपुर दा ओइरिबा फिबम असे हाइबा याबा हाइदी सु मणिपुर दा सु लौथोउ असम राइफल चलहनगो अदगी हाइबा याबा मयाम मफम खुदिंगमक्ता मयाम हाइरे अदुबु तागी ताबिगदबा इंडिया गवर्नमेंट अददी अदगी स्टेट गवर्नमेंट ना ताबीदना लेबदगी ngasiबोगदा इराक से सुम सांगदोक्तना लेरे अखोइनो जे हाइजनिंगबसे अखोइना शांति पामजै मखा ताबा सिगी इराक मयाम से थोक्तनाबा गवर्नमेंट ना लौखतपम थोकपा थबक लौखतपियु अदुगा मणिपुर दा शांति अथुबा मतमदा पुरकनाबा होटनाबियु। Directorate of Ayush Samadi Arogya Bharati Manipur Anina Punna Kutsamnaduna ngasi Thongju Kendragi Akam Batalaiba Ideal Girls College ta hangliba relief camp asida lemna layang bagi camp ama pangthokre ngasi ge layang bagi camp aduda achamba thoram amasu pangkhe hairiba thoram aduda medical superintendent 10 bedded homeopathy Ayush department Singjamai ge Dr. Y Sebesori amadi ngakpigani All Manipur Yoga Fraternity Union ki President Dr. Nongthombam Ibohal Founder Coordinating Arogya Bharati ke Dr. Sagol Sem Kulachandra, Arogya Bharati Joint Secretary Abuzam Ranjit Amadi, Thongju Kendra Relief Committee ke member Ibotombina Maru Oina Saruk Yake. Loinana Thauramasi Matangda Arogya Bharati ke Joint Secretary Abuzam Ranjit na Fongdo Kibada, May Gitang Ahumdagi Manipur da Thokliba Irang Asina Relief Camp Asida Changjafam Lauduna Lairiba, Awa Ana Taduna Wakal Nuaita Bagi Lena Lakadabasing Asida, Laying Bagi Kudong Chaba, Chadaba Kaya Asibu Department Ani Asigi Maike Dege, Angamba Mating Karadang Pangjana behind the Fongdoke. Ngasigi lem na layang bagi camp asida tongan ba Dr. Singna Relief Camp asida lairiba miyamda hidak langtak na chingba yauna khudong chaba sing fanganke. Megi tang ahum dagina ngasi nimit humdra mga surukpa sida awana taraba game single lairiba inmate singa se masigi awaba makoina lanjenar pada khankiba wakalri noaitaba saitheng kayana laina kaya polaba letapam khangdraba miyam singa sida Aikogi department ani sidagi kariguma mateng khara pijanabagi damakta kampata lairiba relief camp asida laksabani tongan ba athapa chinya tamna da lairiba imaibel singna matam kuina mafam asira laiselakpa low singuba amadi masa masu sing larik la chu tamhannabagi wakhalon kaya lakpada masi phawada madugi khudong saba phangjadriba singa se nungaitaba wakhalna laina kaya poktuna layeng bangamdraba laina kaya oirakadaba asidagi khajiktorsu kalhoba ngamnaba Nature cure amasung yoga loina ayush amadi homeopathy ki layang singa sina kharaktor su mating pangba ngamgadra khanjatuna akoina health camp asi pangthok sabani Aroi badamaru eba paw mu hana pizari. Khoizuman tabi amadi charen mangzingda ngarang ahingdagi ngasi pawba kugi khulai paiba singa nongmai kapna khrei Siam na lamdam asigi intellectual sing amadi lenga ki official sing unaduna watana khrei
Imphal Dimapur lambi paringda chathariba pung humfutarani thoigi total shutdown manungda miyamna lambida thoktuna gari thingbagi thapak chathari. MLA ahumna saruk yaduna Chuachampur da miyam gi oiba mifam ama pangthoktuna Kuki Jol Singh Manipur dagi total separation tanaba achetpa firep laukhre. Amadi ngarang ahing singjamai amadi kwa kathel maikaida lanfam gamanakre ahing nungyai fawbada RAF amadi police na miyam tan khaina ba tear gas cell kya kapre. Mami TV gi nungthilgi Manipuri paw midyang tabiriba singbo amukahana kurumjari.